State asida ngasi Mioi taramari amuk Nouna COVID positive Oiduna. Houjik Phaobada state asida COVID positive case kuntra gamari sure amadi active case kuntra humdoi leiri. Ngasi Nouna COVID positive oiraba Mioi taramari asi Imphal West tagi mapan, Imphal East tagi ahom amadi Bishnupur district tagi ahom ni hairi. Haukiba pung kunmari asida Mioi nifu humdoi gi sample lauduna test tawbada Mioi taramari positive Oiduna. Positive rate asi chada kuntra nithoi point taruk oiki. Houjik leiriba Mioi kuntra humdoi asigi manungda Mioi kuntra amadi home isolation da leiri amasung Mioi ahum amana hospital da leiri hairi. Ngasi thokiba COVID-19 advisory ki matung inna mamang da thokiba advisory da miyam da khanghan khiba tawgadaba amadi tawroidaba sing adu ngakna chatpaga loinana miyam na mikup na home sing na leiduna verified tawduna enforcement sing lobiganu loinana official oiba matam gi thokpa update sing miyam da inbiu hairi amadi miyam na khangning ba leirabadi medical helpline miyam gi haksal gi damak toll free number 104 dagi khangba yagani hairi.